Manipur Top Channel की वीडियो अमता अपडेट तौजगे कसी नुतिल फोंग सिफोंग फेब्रुआरी की तांग अहुमदा आयुष की हिदाक न कोरोना वायरस क्योर तौब ngamdrabasu प्रिवेंट तौबदी ngamlagani जयंत कुमार सिना की वुहान की संदोरगलिबा कोरोना वायरस फनम ngambay हिदाक मखल अमता ngasi फावब पुथोकपगी पावलाइत्रि अदुबु आयुष ट्रीटमेंट असिददी हाबेल मेडिसिन प्लान दगी सुमदोकलाबा हिदाक मखल अमना कोरोना वायरस असि क्योर तौबमक ngamdrabasu लाइना असिदगी ngakthokchaba ngamhannaba अखंग आइसिंग टेस्ट तौखरे Masina soidana coronavirus tagi ngakthokchaba ngamlagani hainai Health and Family Welfare Minister N Jayanta Kumar phungdokre Ayush Gram Activity gi manung sanna State Ayush Society Manipur amadi Directorate of Ayush Lamphel Patna punna sinduna nongmagi oiba Ayush Health Camp ama awareness program ama ngasi Susampur district ki manung sanba Mall by Faida pangthokre thoram aside Health and Family Welfare Minister N Jayanta Kumar na Hi Ana layeng lamda ayus treatment asi anawa makal gi treatment amane ayus treatment gi kanabasing state asigi miyamda khangan ba mathok tai allopathic treatment gumna ayus asisu habel medicine da yumpham oiduna layeng sathaba anawa makal gi treatment amane allopathic amadi ayus asi amana amadagi heli haibadi yade anima ana layeng da mathok tai anima anaba phangada ba layeng pathap sing ngaktane Layeng pathap anisi amana amada mating pangnaduna satminaba India government na thorong kya pakhalakli mamangai gi halaman singa medical science ki maramda ningthina khangdringaida ana layeng sathabada sizinarama manama sing asi hauziki akhang ai singna ningthina thijinduna pambi sing asida yauriba medical value si kaya yamna wangi amadi karambana ana layeng da sizinaba yabage haibadu kupna thijinma mathau tare asigumba layeng pathap asi western country singna su pamna ba horakle India gi oina su Ministry of Ayush asi anoba ministry ama oiri maram aduna lebak asigi prime minister nasu ayush treatment ahen mam yeng sangbiduna awangwa thakta pukhat pinaba thorang kaya paikhat pirakle ayush treatment gi maram di hena ningthina khanghan baga loinana laingak na mafam asida hangdokadoriba ayush hospital asi mai pakhanna ba khona bada district asida lairiba mari lainaba makok thongba official sing amadi miyamna mateng pangbiyu miyamna sumathau taba treatment singi kanaba lawbiyu haiki aduga atopa maru oiba pawmana coronavirus tagi ngakthokpa ngamnaba homeopathic ki hidak arsenicum album kuntra miyamda yenthoknaba yathang tawthrakre sinagi wuhan gi sanduragliba coronavirus laina dagi ayush ki layeng pathap ama oiriba homeopathic ki hidak arsenicum album tara charabadi laina asina narakadabadagi ngakthokpa ngammi haina India lenga ki Ministry of Ayush na adopt tawkhre hiram asiga mari lainana homeopathic ki hidak arsenicum album tara Laiba asigi miyamda yenthokpaka loinana miyamda aware oinanaba Ministry of Ayush na mari lainaba laibak sigi tungan mafam singda lairiba Ayush ki institution singi medical superintendent MS amadi medical officer MO singda yathang tawthorakre masiga mari lainana director of Ayush Lamphel Pat ki director Dr. Y Lukhoina Manipur lairiba Ayush ki institution singda hidak asi yenthoknaba order ama thokre order asida pallibadi arsenic album kuntra asi sakhaura karibata tadringaida numit khumni guli 404 sarabadi coronavirus tanglakadabadagi ngakthokpa ngamhalli hairi mata wasumna tha amagi manungda hidak makhal asi amuk hanna sabasu mathok tai hairi yamakha taw ponga minisi thank you